ꯄꯥꯎꯁ ꯃꯆꯥ ꯈꯥꯏꯅ ꯄꯤꯖꯔꯤ ꯄꯨꯔꯛꯄꯗꯒꯤ ꯑꯕꯦꯝꯆꯥꯒꯤ ꯂꯧꯔꯅꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯄ ꯂꯥꯟꯗꯥꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯇꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯛꯂꯕ ꯃꯇꯨꯡ ꯉꯔꯥꯡ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯅꯤꯡꯉꯣꯜ ꯂꯩꯆꯣꯝꯕꯝ ꯑꯣꯡꯕꯤ ꯑꯕꯦꯝꯆꯥ ꯂꯩꯃꯒꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯍꯌꯦꯡ ꯕꯖꯥꯔꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯖꯦꯑꯦꯁꯤ ꯑꯃ ꯁꯦꯝꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯖꯦꯑꯦꯁꯤꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯄꯣꯏꯟꯠ 8 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯖꯦꯑꯦꯁꯤꯒꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯌꯦꯡ ꯂꯧꯔꯒꯅꯤ ꯍꯥꯏꯔꯤ ngasi Fayeng Bazarda misi asiga mari lenana miyamgi mifam pangthokhi miyamgi mifam aduda Joint Action Committee Against the Brutal Killing of Khwairangpam Ningol Laichombam Ongbi Abemcha Leima by Kuki Narco Terrorist Haiba ama semki JSC ki convener na M inaubi maitaina oikhi miyamgi mifam aduda JSC ga lenga kayanaba purakri phawba leikhidrebi Laichombam Ongbi Abemcha gi asiba haksang lodaba Sekmai amasung lamsang sigi lojing loya da khundariba maitai khulsingda kuki militant singna lepa leitana nongmai kapsilekliba asi kudakta lengaki maikaidagi kuki militant sing asi athuba matamda takthokadabani Kangchup Reserve Forest Kangchup Chiru Reserve Forest amasung Darbarda Imphal West ki ngamkhaida tariba maitai khulsingda piramba lamsing kuki immigrant singna encroach tawduna leisiliba asi numit humni phawbagi manungda eviction tawgadabani Asiba hakchang Kangchup Ching da Lairol Chanaba Lengakna Leikhidravagi imung manungda matik chaba compensation lauthokadabani amasung leihoriba imungda matik chaba lengaki thabak pigadabani Imphal West amasung Kangpopi District anigi marakta deploy tawriba security forces leina security ge ahoba leiriba asi lengakna ningthina yengsinduna security ge ahoba leiriba asi kokhandriba phawba asiba hakchang laukhiroi amadi hairiba wafamsing asi thabakta pangthoktrabadi asiba hakchang laukhiroi demand sing asi fangriba phawba JAC na khongjang changsingani haiba warep lauki adumak pung asi athengbada chief minister unaruraba matungda JAC gi demand sing thabakta onthokani haibagi thajaba pirakhi masiga loinana asiba hakchang hayeng lauragani haina JAC gi machin chatpa amana fongdorakli Nakal amaromda Khwairagpam Ningol Leichonbam Ongbi Abemcha Mapuroiba El Tondo na ngarang nungtil laikanaba ngamdana leikhidaba da awaba fongdokladuna ngasi Thobal Okram apunma maira paibina sinduna Thobal Okram transformer makhongda wakat mifam phangkhre Tokhaiba lengak pamba narco terrorist kuki sing maru phangna muthatlasi haina Thaba banner sizinaduna chathakibat ngasigi wakat mifam aduda iramdam asigidamak thawaina pontha piba ngamkhrabi Ibemchagi thawai taibang semba mapugi manakta ingna chikna leirunabagidamak minute ani tumina leptuna awaba su phongdokhi Wakat mifam aduda saruk yakibi Okram Surodoni kaubi maira paibi amana phongdokhibada Pikhraba Manipur gumba state amada Kanglup ani tha taruk hena khut thokna handuna leiba amasu Misi mina kaya thokhanduna thamba haibasi lamdam asida leiriba mitai amasung kuki animangna lengak asida apenbar leiramloi lengak ki karamba aronba thausil leibana irang asi loisinba hotnadribano Center amasung state lengak animangna thamoi sengna irang asibu loisinanaba hotnade Leikhidribi Abemchagi thawaina mapugi leikolda ingna chikna leiba oirasunu haina phongdokhibaga loinana JAC na laurakpa firef singdasu loop asina mapung phana saugatkani haina su mahakna makha tana phongdokhi